H. Benjamin Matigi Mathakta FIR Thangatkre. HS Benjamin Matena social media da aranba pau kaya sandoktuna miyambu lana lamjingnaba honariba amadi Kanglu Masalgi Marakta nungsinadaba tawriba thawongsing amadi suspension of operation su tawnariba lalulupsinga mari leinabagi mayokta Imphal Police Station da FIR ahum amasung hangang PS da FIR ama Di Maitei Alliance na thangatkre hari Di Maitei Alliance ki cherol asin hai Benjamin Matigi ka henba thawong asi athuba matamda laksinuna ain gyoiba matik chaba action lokhanaba mari leinaba authority singna su honafam su thoi hari Kuki militant sing na wafong kulgi mafam sing da nongmai round kaya kapkibadu inpuinaga youth organization na condemn tarakli Kuki underground militant sing na ngarang nungtil pung ahum dagi hawarga pung mariga makai tarakpa faubada wafong kulgi mafam sing da nongmai round kaya kaptuna khunja sing buki han khangan bagi thabak kaya chathaki hairaduna thawong adubu inpuinaga youth organization na kan mong da yaning da phungdorakli Lobasigi information and publicity wing na thadorokpa cherol asina hai Kuki underground militant sing na popi thaba mafam sing dagi khunja sing tamna nongmai round kaya kapki nongthaki sarukta drone surveillance ki khuthang dagi makhoina uriba mioi sing adu khunja micham sing na khangna nongmai kapsilakhibani militant sing adu popi pambi thaba farm sing da leibani makhoina popi pambi thariba sing adu bungak senabani ngarang thodo adu wafong amasung ireng gi khulga nakna leiriba central security force sing dagi iraflaftana thokhibani matam sangna nongmai kapkhiba duda security agency sing na Chunaba thabak matam chana lakhot khide haina nungnang basu cherol asina phongdorakli cherol asina hai thodo adugi matangda michang mikhai naidana thijin bagi thabak chathagadabani chenaba sing faduna thabak lakhot kadabani khunja micham singak senbangam khidaba dugi matangda security force ke asoiba thijin gadabani amadi matungda asiguma thodok thoktanaba matik chaba security ki thaurang sing lakhot kadabani haina Manipur lenga ki mafamda taksilagli Lam ekar marfuga humdoida tharamba popi anthatkre state asigi tongan ba district sing da ain kaina popi thariba sing militant activities sing amasung drug trafficking gamari lainaba activities sing mapung phana laksinaba security sing marakta coordinate laina leptana thabak chathariba asigi manung chanda ngarang irai numita security force forest department amasung executive magistrate ki apunba team amana senapati district ki Phaivung police station ki manung chanda Lakhmai chingda Ekar ahum da ain kaina tharamba yamnaba popi pambi sing anthatuna manghankre operation adu da popi pambi sing adu thabada sejinaba khangpok sang ahum su mai thaduna manghankre Ukrut police station ge manung chanba CI Hill range da lam ekar marfu da tharamba yamnaba popi sing su combine team amana yanthatuna manghankre hari Contractor sing dagi paisa khonggat khibagi maram Premanandra Sankar amadi Susil Kumar na miyamna sengdokadabani ke CPPWG Hauji kanglei miyamna thabak sufam nomfam amadi chatfam khangdana leiringe chera asida kanagumba kharana group semduna chamjaraba miyoi kayadagi oida pada namthak tawraga lona amadi phongna paisa tanariba sita sengna laibak thibani masiguma miyoi khutpu asina kanglei khunai asi awana amadi pamdaba thodok kaya thohaningai oi haina aina thingkraba Manipur gi laloluf kanglei pa communist party PWGMC unification gi PRO chingkhai nganbana khuyek piduna thadorokpa cherol amana haidi cherol asina hai masigumba wadana miyamdagi namthak tawduna paisa tanbagi thabak chathaba singi manungda Singjamai Mayengbam Leikaidagi Sarungbam Premananda Singjamai Taurangbam Leikaidagi Thokchom Sankar amadi Malom Bazar dagi Khoisnam Susil Kumar su yauram basita sengna laibak thibani Manipur lenga ki Public Works Department PWD gi contractor oiriba miyoi kayana lufta wakalakpadagi Premananda Sankar amadi Susil Kumar na contractor kharana sujaki bathabaki paisa phangangani haiduna makhoi ahum asina masagi mayumda makhoi gi oiba office hangduna paisa khonggatpa asi tawroidaba thabakni lupta contractor singna wakalakli ba thogdo asigi matangda lup asina thijin humjinba khutpu amana miyoi ahum asina contractor singdagi paisa khonggatnaba Premananda luchingduna mahak masagi yumda makhoi ahumgi oiba office ama hangduna aran mathabak sing asi chatharambani hairi cherol asina hai KCPPWG gi thijil loisingna thigalubadagi Khanglakpa asi Central Sponsor Scheme gi makhada PWD gi contractor singna kumja 2022 dagi kumja 2025 fawada thabak sokhiba plan amadi nan plan gi phangpham thokpa paisa sing adu phangnabagi check power pi nabani haiduna mioi ahum asina chada manga gi paisa lokhatlambani contractor singna thabak sokhiba masa gi pifam thokpa phangpham thokpa paisa sing adu pithoknaba mari leinaba minister na approval tawraga check power thadoknabagi thabak tawnabani haiduna chada manga gi senpham asi PWD ga mari suklei leinadana Premananda Sankar amadi Susil Kumar na khumgatlambani hairi contractor singdagi sel asi khomganaba Imphal West District ki Singjamai Mayengmam Lekai da leiba aduga mafam asida
NRLꯒꯤ oil pump hangliba sarungbam Premananda humfugahumdoi apokpa Bir Harina luchinglaga district asimaki singjamai thongam lekaidagi Sankar Yankaiga Mari apokpa Bihari amadi Manipur lengaki Agriculture Department da thabak tauba Malom Bazardagi Khoisnam Susil Kumar Nifugani thoiga khusamnaduna Premanandagi mayumda office hanglaga paisa khumgatpagi thaba asi chatharambadi karigumbada hariba chada mangagi paisa asi makoida pidragadi Council Minister na approval tawraba fine asi Fazilaga matam henbadagi paisa kaithokpa yahanda banani hari Cherul asina hai phibam asina maram oiraga PWD gi contractor singbu miyoi khutpu asina maranai oina Premanandagi mayumda hangliba office asida kauraga contractor singbu anganba ayuktagi pareng queue da lenghalaga check power thadokpagi chada mangagi paisa sing asi khomgatlambani NRL oipam amagi mapus oiriba Public Work Department ki thabak sokibagi check power thadoknabagi ni haiduna contractor singdagi paisa khomgatkibadugi matangda ngasidagi numit manganigi manungda Premanandana luchingba miyoi khutpu asina kanglei miyamna sengdokadabani natrabadi thabakse karidagi kamdongna chatkibano haibadu KCP PWG da khangangadabani karigumba numit manganigi manungda kanglei miyamna sengdoktraba natraga lufta pau fawraktuna Chathaki Bathaba Asigi Aseng Mathaudo Kangandrabadi Premanandagi NRL oipam Tingjinba Yauna Makoigi Mathakta Akan Mathabak Lokotkani Hari Master in charge na Aran Mamongda Sel Lokthok Lamle Somorjit Hairok Chingdom Pok Junior High School gi Headmaster in charge na Sijinaba Yadraba Amanba Septic Tank Amagi Mathakta Aran Mamongda Anobo Toilet Ama Sajinaduna Sel Lokthok Lamle Haina Divine Nongpok Ningthau Youth Club Hairok Part 2 Khunau Devi Manda Flaikai gi Secretary Dr. Thokchom Somorjit Singana Khuyekpi duna thadorokpa Cherul amana hairi Cherul asina makha tarduna Samagra Siksa Scheme gi makha da 2021-23 gi oina Hairok Chingdom Pok Junior School Hairok Part 2 Khunau Devi Manda Flaikai sigi General with Special Need gi toilet ani haukiba 2025 ki loirakpada saki toilet ani asigi manungda lupa lakh ani makai changna anauba precast septic tank haftuna sagadaba toilet amabu school asigi headmaster in charge oina puramba Thokchom Ramananda Singhana hanagi leijaramba low cost toilet amanba sijinnaba yadraba kaitharaba septic tank amagi mathakta concrete layer khara nauna hapchilaga inauna saba septic tank amagumna nauna sagadaba toilet asibu aranba mongda sajinduna department ki sel suna kaithoktuna lokthoklamle hairi Heiroi singdagi maram chadana non working mansingi monthly fee khongatpa yaroi emsu Mahiroi singdagi maram chadana non-working mansingi monthly fee khongatpa yaroi haina All Manipur Student Union MSU gi Assistant Publicity and Information Secretary ngangom ninghena khuyekpi duna thadorokpa Cherol amana hairi Cherol sina hai iramda masida chatna kanglo naiba mahi masin gi pathap ama semgatuna quality education puraknaba MSU na lisang sitna thodang loduna lakli adubu Cherol asida Manipur da chalaiba lanai higher secondary school kharana maram chuksa sadana class 11 amasung 12 Tamliba 2025-26 session gi Mahiroi singi class asi January February fawbagi manungda loishinnaraba matungdasu regular class loba working month singdagi lupa ama fawba loduna chaliba chahi 2026 asigi April May tha fawba monthly fee chap chana loba thengnare masina leiba asigi economic condition da chauba polum ama pirare mapung Oina class 12 tamliba Mahiroi singi man oiba April May tha fawbagi monthly fee suna thidoktrabadi council examination gi damak pirakpa admit card sing school singna fajinduna Mahiroi singna pithoktabagi wakat masing khangdana MSU da lakle hairi Maram asina MSU na Mahiroi khunai gi achumba interest ta free flow baga loinana higher secondary school singda academic session 2025-26 ki oina February tha gi makha taba Mahiroi singdagi monthly fee khongatpada athingba thamle kanagumba school singna laukiba thoklabasu Mahiroi singi mafamda chaigol amagi manungda haibadi February 14 fawbagi manungda handokhinaba khangali masigi ona tainabada Mahiroi singi examination maya asida Mahiroi singda psychological harassment piba maram chadana parents singda awaba polum thangatpa thoklabadi hairiba ka hena Sandal Lambida Khong Thangjiliba private school singi mathakta MSU na akanba khongjang kaya changsilakani hari aroibada lakliba February 18 tagi hoduna pangthokadariba Council of Higher Secondary Education Manipur ko sem na lauba class 12 ki higher secondary examination thadariba Mahiroi singi mafamdasu MSU na yaifa paujal pijari haina All Manipur Student Union MSU gi Assistant Publicity and Information Secretary ngangom ni hena khuyekpi duna press ta thadorokpa Cherol amana hairi Manipur da highway thingkibana mamang chahida miyoi lakh 13 flight ta chatnaki
ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯇꯩ ꯑꯇꯣꯞꯄ ꯑꯦꯌꯔꯄꯣꯔꯠꯁꯤꯡꯒ ꯆꯥꯡꯗꯝꯅꯕꯗ ꯄꯪꯆꯥꯎ ꯆꯥꯎꯗ꯭ꯔꯕꯁꯨ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤ ꯃꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯤꯟꯕ ꯑꯦꯌꯔꯄꯣꯔꯠ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥꯡ ꯆꯍꯤꯗ ꯃꯤꯑꯣꯏ ꯂꯥꯈ 13 ꯐ꯭ꯂꯥꯏꯠꯇ ꯆꯠꯅꯈꯤ ꯍꯥꯏꯅ ꯑꯦꯌꯔꯄꯣꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯇꯝ ꯁꯥꯡꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯊꯤꯡꯖꯤꯟꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯤꯌꯥꯝꯅ ꯇꯉꯥꯏꯐꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤन ꯇꯧꯕꯗ ꯐ꯭ꯂꯥꯏꯠ ꯇꯣꯡꯕ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩꯇꯦ꯫ ꯑꯈꯟꯅꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯑꯦꯌꯔꯄꯣꯔꯠꯀꯤ ꯗꯥꯏꯔꯦꯛꯇꯔ ꯆꯤꯄꯦꯃꯦ ꯀꯩꯁꯤꯡꯅ ꯍꯥꯏ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐ꯭ꯂꯥꯏꯠ 29 ꯁꯔꯚꯤꯁ ꯇꯧꯔꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯗꯒꯤ ꯐ꯭ꯂꯥꯏꯠ 14 ꯊꯨꯡꯂꯕꯒ ꯂꯣꯏꯅꯅ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤꯗꯒꯤꯁꯨ ꯐ꯭ꯂꯥꯏꯠ 14 ꯃꯄꯥꯟꯒꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯄꯥꯏꯔꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤꯗ ꯊꯨꯡꯂꯔꯤꯕ ꯄꯦꯁꯦꯟꯖꯔ ꯃꯁꯤꯡ ꯆꯥꯎꯔꯥꯛꯅ 2,600 ꯂꯣꯝꯅꯤ꯫ ꯊꯥꯒꯤ ꯑꯣꯏꯅ ꯄꯥꯊꯣꯛꯄ ꯃꯇꯝꯗ ꯄꯦꯁꯦꯟꯖꯔ 69 ꯊꯨꯡꯂꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 1,019 ꯁ꯭ꯇꯦꯠ ꯑꯁꯤꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯆꯠꯅꯈꯤ꯫ ꯆꯍꯤꯗ ꯄꯥꯊꯣꯛꯂꯕꯗꯤ ꯄꯨꯟꯅ ꯄꯦꯁꯦꯟꯖꯔ ꯂꯥꯈ 13 ꯔꯣꯝꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁ꯭ꯄꯥꯏꯁ ꯖꯦꯠ ꯁꯔꯚꯤꯁ ꯇꯧꯕ ꯍꯧꯔꯛꯂꯕꯅꯤꯅ ꯃꯤꯌꯥꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯕ ꯍꯦꯟꯒꯠꯂꯒꯅꯤ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ 10ꯗꯒꯤ ꯁ꯭ꯄꯥꯏꯁ ꯖꯦꯠ ꯁꯔꯚꯤꯁ ꯇꯧꯕ ꯍꯧꯔꯒꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯣꯜꯀꯇꯥ, ꯏꯝꯐꯥꯜ, ꯒꯨꯋꯥꯍꯥꯇꯤ ꯁꯔꯚꯤꯁ ꯇꯧꯔꯒꯅꯤ꯫ ꯑꯦꯌꯔꯄꯣꯔꯠꯀꯤ ꯗꯥꯏꯔꯦꯛꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁ꯭ꯄꯥꯏꯁ ꯖꯦꯠꯀꯤ ꯁꯔꯚꯤꯁ ꯇꯧꯕ ꯍꯧꯔꯕꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯨꯡꯂꯕ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕ ꯄꯦꯁꯦꯟꯖꯔ ꯃꯁꯤꯡ ꯆꯥꯎꯔꯥꯛꯅ 3,000 ꯔꯣꯝ ꯌꯧꯔꯛꯄ ꯌꯥꯏ꯫ ꯀꯥꯔꯒꯣ ꯑꯣꯄꯔꯦꯁꯟꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯍꯧꯖꯤꯛ ꯏꯝꯐꯥꯜꯗꯒꯤ ꯀꯥꯔꯒꯣ ꯁꯔꯚꯤꯁ ꯇꯧꯔꯤꯕꯁꯤ ꯏꯟꯗꯤꯒꯣ ꯃꯊꯟꯇꯅꯤ꯫ ꯊꯥ ꯑꯃꯗ ꯏꯟꯗꯤꯒꯣꯅ ꯁ꯭ꯇꯦꯠ ꯑꯁꯤꯗꯒꯤ ꯃꯦꯇ꯭ꯔꯤꯛ ꯇꯟ 700 ꯔꯣꯝꯒꯤ ꯄꯣꯠꯂꯝꯁꯤꯡ ꯍꯣꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯦꯌꯔꯄꯣꯔꯠꯀꯤ ꯑꯅꯧꯕ ꯀꯥꯔꯒꯣ ꯇꯔꯃꯤꯅꯦꯜ ꯁꯦꯝꯒꯠꯄ ꯂꯣꯏꯔꯕꯅꯤꯅ ꯑꯦꯌꯔ ꯏꯟꯗꯤꯌꯥ ꯑꯦꯛꯁꯄ꯭ꯔꯦꯁ, ꯏꯟꯗꯤꯒꯣ ꯑꯃꯗꯤ ꯁ꯭ꯄꯥꯏꯁ ꯖꯦꯠꯀꯤ ꯀꯥꯔꯒꯣ ꯁꯔꯚꯤꯁ ꯃꯄꯨꯡ ꯐꯥꯅ ꯂꯩꯍꯟꯕ ꯉꯝꯂꯒꯅꯤ꯫ ꯃꯇꯝꯗꯨꯗ ꯊꯥ ꯈꯨꯗꯤꯡꯒꯤ ꯃꯦꯇ꯭ꯔꯤक ꯇꯟ 1,000 ꯔꯣꯝꯒꯤ ꯄꯣꯠꯆꯩꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯅꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯒꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯈꯨꯗꯣꯡꯆꯥꯅꯕꯒꯤꯗꯃꯛ ꯑꯦꯌꯔꯄꯣꯔꯠꯀꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯇ ꯑꯅꯧꯕ ꯇꯔꯃꯤꯅꯦꯜ ꯕꯤꯜꯗꯤꯡ ꯑꯃ ꯁꯦꯝꯒꯠꯂꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇꯔꯃꯤꯅꯦꯜ ꯑꯁꯤꯒꯤ ꯄꯥꯛ ꯆꯥꯎꯕ ꯁ꯭ꯀ꯭ꯋꯥꯔ ꯃꯤꯇꯔ 8,600 ꯂꯣꯝꯅꯤ꯫ ꯇꯔꯃꯤꯅꯦꯜ ꯑꯁꯤ ꯄꯤꯛꯄꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯟꯕ ꯃꯔꯝꯅ ꯑꯅꯧꯕ ꯀꯦꯅꯦꯜ ꯁꯦꯝꯒꯠꯄ ꯂꯣꯏꯔꯕꯗꯤ ꯁ꯭ꯀ꯭ꯋꯥꯔ ꯃꯤꯇꯔ 1,000 ꯄꯥꯛ ꯆꯥꯎꯕ ꯃꯐꯝ ꯐꯪꯂꯒꯅꯤ꯫ ꯀꯨꯝꯖꯥ 2022ꯗꯒꯤ ꯑꯅꯧꯕ ꯇꯔꯃꯤꯅꯦꯜ ꯁꯦꯝꯂꯛꯄ ꯍꯧꯔꯒꯁꯨ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯔꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯁꯛ ꯂꯧꯈ꯭ꯔꯕ ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯄꯣꯔꯠꯐꯣꯂꯤꯑꯣ ꯄꯤꯗ꯭ꯔꯤ꯫ ꯑꯅꯧꯕꯁꯨ ꯋꯥꯁꯛ ꯂꯧꯕꯒꯤ ꯃꯇꯝ ꯂꯦꯞꯇ꯭ꯔꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯂꯤꯡꯗꯨꯅ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ 5 ꯋꯥꯁꯛ ꯂꯧꯈ꯭ꯔꯕ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯛꯂꯕ ꯐꯥꯎꯕꯗ ꯋꯥꯁꯛ ꯂꯧꯕꯗ ꯌꯥꯎꯈ꯭ꯔꯕ ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯄꯣꯔꯠꯐꯣꯂꯤꯑꯣ ꯄꯤꯊꯣꯛꯇ꯭ꯔꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯤꯅꯤꯁꯇꯔ 13ꯀꯤ ꯐꯝꯁꯨ ꯃꯦꯟꯁꯤꯟꯅꯅꯕ ꯋꯥꯁꯛ ꯂꯧꯕꯒꯤ ꯃꯇꯝ ꯍꯧꯖꯤꯛꯁꯨ ꯂꯦꯞꯄ ꯉꯝꯗ꯭ꯔꯤ꯫ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟ, ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯣꯁꯤ ꯗꯤꯈꯣ, ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ ꯑꯃꯁꯨꯡ ꯈꯨꯔꯥꯏꯖꯝ ꯂꯣꯀꯦꯜ ꯍꯧꯖꯤꯛꯁꯨ ꯄꯣꯔꯠꯐꯣꯂꯤꯑꯣ ꯄꯥꯏꯗꯕ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤ꯫ ꯑꯅꯧꯕ ꯃꯤꯅꯤꯁꯇꯔꯁꯤꯡ ꯋꯥꯁꯛ ꯂꯧꯗ꯭ꯔꯒꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯄꯣꯔꯠꯐꯣꯂꯤꯑꯣ ꯄꯤꯊꯣꯛꯄ ꯌꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯣꯔꯠꯐꯣꯂꯤꯑꯣ ꯌꯦꯟꯊꯣꯛꯄꯁꯤ ꯑꯅꯧꯕ ꯃꯤꯅꯤꯁꯇꯔꯁꯤꯡ ꯋꯥꯁꯛ ꯂꯧꯕ ꯉꯥꯏꯔꯒ ꯄꯨꯟꯅ ꯑꯃꯨꯛꯇꯗ ꯌꯦꯟꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯅꯕ ꯏꯝꯐꯥꯜꯗ ꯂꯥꯛꯇꯨꯅ ꯒꯚꯔꯅꯔ ꯎꯅꯕꯗ ꯌꯥꯎꯈꯤꯕ ꯑꯃꯁꯨꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯒꯤ ꯂꯩꯉꯥꯛ ꯋꯥꯁꯛ ꯂꯧꯕꯗ ꯌꯥꯎꯈꯤꯕꯗ ꯀꯨꯀꯤꯒꯤ MLA 2 ꯍꯧꯖꯤꯛ ꯗꯦꯜꯂꯤꯗ ꯂꯩꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯗ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯐꯝ ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛ ꯀꯨꯀꯤꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯃꯐꯝ ꯈꯔꯗ ꯌꯥꯝꯅ ꯀꯟꯅ ꯃꯤꯑꯣꯏ ꯈꯔ ꯈꯛꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯛꯂꯤꯕꯁꯤ ꯌꯦꯡꯂꯒ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯊꯦꯡꯊꯔꯛꯄ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯂꯧꯅꯩ꯫ ꯑꯗꯨꯃꯛꯄꯨ ꯊꯦꯡꯂꯕ ꯊꯥ ꯑꯁꯤꯒꯤ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯋꯥꯁꯛ ꯂꯧꯔꯕ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯤ꯫ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯇꯦꯔꯣꯔꯤꯁ꯭ꯇꯁꯤꯡ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯇꯪꯗꯨ ꯂꯩꯇꯥꯕ ꯁꯥꯟꯇꯤ ꯂꯩꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯃꯅꯤꯄꯨꯔꯗ ꯈꯨꯜꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ꯭ꯇꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯅꯤꯅ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯅꯕ ꯍꯣꯠꯅꯕ ꯇꯥꯏ꯫ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯩꯗꯧꯉꯩꯗꯁꯨ ꯁꯥꯟꯇꯤ ꯑꯣꯏꯕ ꯂꯝꯗꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯉꯝꯂꯣꯏ꯫ ꯃꯇꯝ ꯄꯨꯝꯕꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯅ ꯄꯤꯛ ꯊꯜꯂꯕ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯒꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ꯭ꯇꯁꯤꯡꯅ ꯈꯨꯜꯍꯤꯡꯗꯨꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯑꯃꯗꯤ ꯇꯦꯔꯣꯔꯤꯁ꯭ꯇꯀꯤ ꯇꯝꯊꯤꯕ ꯁꯥꯖꯠ ꯂꯤꯆꯠ ꯐꯣꯡꯅ ꯆꯠꯊꯗꯨꯅ ꯇꯝꯊꯤꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯑꯃꯗꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯀꯌꯥ ꯆꯠꯊꯔꯛꯂꯦ ꯍꯥꯏꯕ ꯈꯪꯅ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯇꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯚꯥꯔꯠꯀꯤ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯂꯩꯖꯔꯤꯕ ꯌꯨꯝꯕꯨ ꯃꯩ ꯊꯥꯗꯨꯅ ꯇꯥꯜꯂꯛꯄ, ꯅꯨꯄꯤ ꯑꯉꯥꯡ ꯐꯥꯗꯨꯅ ꯇꯝꯊꯤꯕ ꯃꯤꯍꯥꯠ ꯇꯍꯥꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄ ꯑꯁꯤ ꯇꯦꯔꯣꯔꯤꯁ꯭ꯇꯀꯤ ꯑꯁꯦꯡꯕ ꯁꯥꯖꯠ ꯂꯤꯆꯠ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯛꯄꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯇꯦꯔꯣꯔꯤꯁ꯭ꯇꯁꯤꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯗꯨꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯐꯣꯔꯝ ꯑꯣꯐ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯍꯥꯏꯕꯗꯤ ꯂꯦꯖꯤꯁꯂꯦꯆꯔ ꯂꯩꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯁꯦꯝꯅꯕꯒꯤ ꯗꯥꯕꯤ ꯇꯧꯗꯨꯅ ꯇꯦꯔꯣꯔꯤꯁ꯭ꯇꯀꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤ꯫ ꯃꯗꯨꯅ ꯇꯦꯔꯣꯔꯤꯁ꯭ꯇꯁꯤꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄ ꯍꯥꯏꯕꯁꯤ ꯚꯥꯔꯠꯀꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯍꯥꯏꯕꯗꯨ ꯈꯟꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯈꯨꯜꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯇꯦꯔꯣꯔꯤꯁ꯭ꯇꯁꯤꯡ ꯑꯁꯤ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯇꯦꯔꯣꯔꯤꯁ꯭ꯇꯁꯤꯡ ꯃꯨꯠꯊꯅꯕ ꯑꯟꯂꯣꯐꯨꯜ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯦꯛꯇ ꯂꯩꯔꯤ꯫ ꯃꯗꯨꯅ ꯑꯦꯛꯇ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯦꯔꯣꯔꯤꯁ꯭ꯇꯁꯤꯡ ꯑꯁꯤ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯅꯕ ꯍꯣꯠꯅꯕ ꯆꯨꯝꯒꯅꯤ꯫ ꯉꯁꯤꯃꯛꯁꯨ ꯇꯦꯔꯣꯔꯤꯁ꯭ꯇꯁꯤꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯂꯝꯗ ꯑꯣꯄꯔꯦꯠ ꯇꯧꯗꯨꯅ ꯅꯣꯡꯃꯩ ꯆꯤꯡꯗꯣꯜꯗ
Micham Prajasing namthaduna thamli makoina aranba thabak tau haina inchinbada yadaba micham kaya nongmaina kaptuna tamthiba mihata hatpa micham kaya faraga manghankibagi thodok kaya ama thokli pumnama asi Bharat lengana khangna terrorist sing asigi mathakta lokhatpham thokpa aingi oiba thabak lokhatriba karigino haiba wahang ama mayik sengna chongthuragli terrorist singna Manipur gi anoba lenga ama sembada yauriba Kuki MLA sing fawba hatpada lupa lakh kun pigani haiduna leibak miyam khangna cherol thoktuna laukthoragli Asumna aina yadaba haibadi mara leijadaba mi hatpada selgi mana pigani haiduna lauthoraklaba fawbada Bharat lengana mi makhoibu free thaduna thamba haibasi aranba oigani loinana terrorist singbu Bharat lengana phongna yokhatpagi thabak chatharaklabra haibigi chingnaba amasung Manipur miyamda fawallagani pumnama asina Bharat lengana Manipurda proxy war ama sanarabra haibigi wahang Manipur miyamna hangba haunarakpagi achoba maram amasu oirakpani haibi yai khwaidagi maru oiribadi Manipurda terrorist na khulingduna leire haibasi Manipur lengana mayek sengna khangdabagum tawriba asini terrorist singna khulingduna leikhibadagi Manipur gi mafam kayada buffer zone amadi red zone haina lauthoktuna thamkhibadagi miyamna chathok chasin tawba yadaduna open jail amada hingduna leibaga chap manariba asini ngaihak laitana Manipurda khulingduna leiriba Manipur gi apunba saktam thugaigani haiduna nongmai bom top paiduna rally kaya chatuna anti Indian oiba kolau kaya laurbasu makhoibu free da thadoktuna thamba haibasi yamna lali maram aduna Manipur gi anauba lenga asinasu Manipur asi matam chuppagi oina santi leiba tangdu leitaba lamdam ama ohensi haiba tarabadi Manipur gi apunba saktam thugainaba honariba terrorist sing asi maru fangna muthanaba lokhurpham thokpa thaba adu Bharat lengakta lokhatpiu haina ichang thongna haijapam thoi loinana Manipurda khulingduna leiriba terrorist sing maru fangna muthatriba fawbadi ing tappa Manipur ama oiroi haibasi Manipur lengangna khangna paikhatpham thokpa thaba adu paikhatpa chumgani Chwarsanpur gi tuibongda suda leiba KNA gi cadre sing khulai pairaga thoklakle hairi ban tawbasing phudanaba Kuki khulai paiba sing nakal amada Jagoi Sare deputy CM amadi cabinet minister oiba fangbagi